अमुक्सु अकबर अमसुंग बीरबल की ओइबा वरी मतेक खरा मयामदा मुगलीदुना ताहनजगे अहानबैना ताहनजगदौरिबा वरिसिग ममिंगदी बीरबलना अंगांग साबा नोंमा बीरबलना निंगथौ अकबर की दरबारदा खितंग थेंगलपना लाक्लमी मतम मदुदा निंगथौ अकबरना सुमना हायरखी बीरबल करिगिनो नहावना ngasi थेंगकलेबदी बीरबलना खुमी निंगथौ अइन थेंगना लाक्पगिदमक अइबु ngakpiyu अइन ngasi थेंगखिबगी मरमदी अइगी सादु यामना कन्ना निंगाई तौदुना अइबु दरबारदा चटखिनु हायदुना कप्तुना लैबदुदा महाकबु थेमनबु होनबदा थेंगखिबनी निंगथौ अकबरना खली बीरबल असी महाकना ngasi थेंगकपगी मरम अतै हाइफम लैदबदगी महाकि मचादा ताइनरबा माली असुमना महाकना बीरबलना हारिबा वाफम अदुदा थाजखिदे अदुदगी महाकना मखा तारदुना हायरखी बीरबल अंगांग अमबु थेमबु कयाम लुबा थबकनोने बीरबलना खुमी इनिंगथौ करिगुम्बा कांदा आगांसिंग असिना पामलिबदु थुंगनबा ngamdaba matamda मखोइबु ज्ञान ताहन्नबा होनबा सिसु यामना लुबा थबक अमनी बीरबल की वाफम अदुदा निंगथौ अकबर यानिंगमदे अदुदगी बीरबलना इनिंगथौ अइना हाइजरिबा वाफम असिदा अदोमना याबिनिंगद्रबदि अंगांग अमबु थेमबा हाइबसि अराइबा थबक नते हाइबदु अइ वाफम असि निंगथौदा उचगे मसिगिदमक इनिंगथौना खुदोंग चाबदु पिबियु निंगथौना फरे बीरबल कमदौना नंगना वाफम असि उटकदौरिबनो हाइबदु अइसु येंनिंगी बीरबलना इनिंगथौ वाफम असिबु उचनबगिदमक अइना अंगांग साजरगे अदुगा इनिंगथौना अंगांगी मपा ngahak साबियु बीरबल की वाफम अदुदा निंगथौ अकबर अदुसु यारमी अदुदगी बीरबलना अंगांग सादुना मफम अदुदा कोइचेन चेंदुना सानबा होरखी महाकना ngahak अदुमना चेलदुना सानरबा मतुंगदा निंगथौ अकबर की मनाकता मुक चेंसिलदुना निंगथौ अकबर की ममाइदा नानबा चिंगबा चप्पा तौरखी अंगांगी मपा सारिबा निंगथौ अदुना इबुंगो बीरबल असुमना तौनु असी हारदुना बीरबल की मखुटपु महाकि ममाय अदुदगी लौथोई मपा सारिबा निंगथौना अदुमना हारुबदगी मचा सारिबा बीरबल अदु तौनु हारिबा थबक अदु हेना हेना तौरखी निंगथौना बीरबलदा थेमनदुना अदुमना तौनु हाइबदुदा यारक्त्रबदा निंगथौना साउरप तौरदुना बीरबलदा सुमना मु हायरखी लम हेली मसिगी अंगांग असी मसी फूरगेदो निंगथौना अदुमना हारुबदगी बीरबल अदु यामना कन्ना कबक्खी अदुदगी निंगथौना तोउ बीरबल तोउ कपकनु हादुना थेम मतमदा बीरबल अदु हेना हेना कबक्खी अदुदगी निंगथौना मिठाई खरा पीरदुना बीरबलबु अमुक थेमी अदुबु बीरबल असुमक कपतुना लैरी निंगथौना हंगी बीरबल मिठाई असिसु चानिंगद्रबदि करिनो नंगना पामलिबसि हायु बीरबलना कपना हायरई चू पियु चू चागे अदुदगी निंगथौना चू असांगबमा पुरक्तुना बीरबलदा मुपी चू अदुबु पीबा मतमदा बीरबलना मु कपना चू खोउ असुमना मुक निंगाई तौरखी अदुदगी निंगथौना चू अदुबु मकु खोलदुना बीरबलना पामनबा मवोंगदा पिरमी चू अदुबु खोलदुना पीरबा मतुंगदसु बीरबल कप्पा तोखिदे अदुदगी निंगथौ अकबरना करिनो नंगना हौजिक पामलिबसे बीरबल हायदुना मुक थेमनदुना हंगी बीरबलना कपना चू असिबु मकक ककपियु हायदुना मु हायरखी अदुदगी निंगथौना चू अदुबु मकक ककलदुना बीरबलदा पीरदुना सुमना हायरई चू असी मकक ककलबनी हौजिकति कप्पा तोकलो बीरबल अदुबु बीरबल सुमु कप्तुना लैरमी बीरबलना लेप्तना कप्पदु तारगा निंगथौ अदु मथा अमा सागलखी महाक असाउबसु फाउरखी अदुबु असाउबदुबु उत्तना अमुकसु हंगई बीरबल कपकनु तो उसे चूसी चाव अदुबु बीरबल चू अदुबु चाव यादना सुम कप्तुना लैरमी अदुदगी निंगथौना करिनु नंगना पामलिबसे हायु सियादुना अमुक हंगकपा मतमदा बीरबलना अमुकसु कपना सुमना हायरखी चू असांगबा पियु सुमना महाकना अमुक कपतुना हायरखी अदुदगी निंगथौना चू असांगबा अममुक बीरबलदा पी मतम अदुदा बीरबलना असी नत्ते हायदुना अमुक निंगाई तौदुना कपअमी निंगथौना करिनो बीरबल चू असांगबनी पीरिबसी बीरबलना कपना खुमी असी नत्ते निंगथौ अकबरना अदुदि हायु करम्बा चू असांगबनु नंगना पामलिबसे अदुदगी बीरबलना ngасai अहानबा कक्खिबा चू मकक सिंग अदुदा खुद थिल्लदुना
ꯑꯁꯤ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯁꯪꯍꯜꯂꯨ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯗꯨꯅ ꯑꯃꯨꯛ ꯀꯞꯄꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯑꯗꯨꯝꯅ ꯉꯝꯂꯣꯏꯗꯕ ꯋꯥ ꯑꯃ ꯍꯥꯏꯔꯛꯄꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯂꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯇꯁꯦꯡꯅ ꯅꯪꯒꯤ ꯑꯉꯥꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯤꯡꯕ ꯖꯥꯠꯅꯤꯗꯅ ꯕꯤꯔꯕꯜ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯉꯥꯡ ꯑꯃꯕꯨ ꯊꯦꯝꯕꯁꯤ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯕꯗꯨ ꯅꯤꯡꯊꯧ ꯑꯛꯕꯔ ꯃꯁꯥꯃꯛꯁꯨ ꯌꯥꯈꯤ꯫ ꯃꯊꯪꯃꯨꯛꯀꯤ ꯑꯩꯅ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯕꯤꯔꯕꯜꯅ ꯑꯁꯤ ꯂꯩꯕꯥꯛꯇꯒꯤ ꯍꯜꯂꯛꯄ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯤꯕ ꯑꯕꯗꯨꯜꯂꯥ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯗꯨꯅ ꯅꯤꯡꯊꯧꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃ ꯂꯧꯕ ꯄꯥꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯟꯇ꯭ꯔꯤꯗꯤ ꯕꯤꯔꯕꯜꯅ ꯑꯣꯏꯈꯤꯕꯅ ꯃꯍꯥꯛꯅ ꯑꯣꯏꯅꯤꯡꯂꯤꯕ ꯇꯧꯅꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗ ꯑꯌꯦꯠꯄꯁꯤ ꯕꯤꯔꯕꯜꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯕꯤꯔꯕꯜꯕꯨ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗꯒꯤ ꯂꯧꯊꯣꯛꯈꯤꯅꯕ ꯃꯍꯥꯛꯅ ꯂꯧꯅꯝ ꯂꯥꯡ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯃꯇꯣꯝꯇꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯣꯏ ꯈꯪꯕꯗꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯋꯥꯏ ꯁꯤꯠꯄ ꯁꯦꯡꯕꯒꯤ ꯊꯕꯛ ꯇꯧꯕ ꯅꯠꯕꯔ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯁꯝ ꯀꯛꯄꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯁꯨꯔꯦꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯃꯍꯥꯛꯀꯤ ꯂꯧꯅꯝ ꯂꯥꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯍꯜꯂꯝꯃꯤ꯫ ꯑꯕꯗꯨꯜꯂꯥꯅ ꯅꯣꯡꯃ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯤꯖꯅ ꯀꯨꯞꯅ ꯁꯤꯟꯅꯈꯤ꯫ ꯑꯗꯨꯒ ꯊꯕꯛ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯑꯅꯤꯗ ꯄꯩꯁꯥ ꯃꯌꯦꯛ 150-150ꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯕꯗꯨꯜꯂꯥꯅ ꯇꯥꯒꯠꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃ ꯁꯨꯔꯦꯁ ꯀꯧꯕ ꯁꯝꯀꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯁꯝ ꯀꯛꯅ ꯀꯛꯅ ꯂꯦꯂꯞ ꯇꯧꯔꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ ꯍꯪꯖꯒꯦ ꯌꯥꯕꯤꯒꯗꯔꯥ? ꯅꯤꯡꯊꯧꯅ, ꯁꯨꯔꯦꯁ, ꯅꯪꯗꯤ ꯑꯩꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯁꯝꯀꯛꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯂꯩꯈꯠꯂꯛꯄ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯤꯑꯣꯏꯅꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯪꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯍꯪꯉꯨ꯫ ꯁꯨꯔꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯪꯉꯛꯏ, ꯏꯅꯤꯡꯊꯧ, ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨ ꯂꯥꯏꯔꯩꯕꯥꯛꯇ ꯀꯝꯗꯧꯅ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯍꯣꯠꯅꯕꯤꯕ ꯌꯥꯎꯈ꯭ꯔꯕꯔꯥ? ꯋꯥꯍꯪ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯉꯛꯂꯞ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤ ꯋꯥꯅꯣ ꯁꯨꯔꯦꯁ? ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯤꯒꯤ ꯃꯔꯝꯗꯕꯨ ꯀꯝꯗꯧꯅꯕꯨ ꯈꯪꯅꯕ ꯍꯣꯠꯅꯒꯅꯤ? ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯈꯪꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕ ꯋꯥꯐꯝꯅꯤ꯫ ꯁꯝꯀꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯍꯥꯟꯅ ꯑꯣꯏꯊꯣꯛꯑꯝꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯣꯏꯊꯣꯛꯂꯦ ꯏꯅꯤꯡꯊꯧ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯌꯥꯝꯅ ꯍꯩꯔꯕ ꯃꯥꯏꯕ ꯑꯃꯈꯛ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯁꯛꯇꯤꯅ ꯃꯤꯑꯣꯏ ꯑꯃꯍꯦꯛꯄꯨ ꯂꯥꯏꯔꯩꯕꯥꯛꯇ ꯊꯥꯗꯨꯅ ꯂꯥꯏꯔꯩꯕꯥꯛꯇ ꯂꯩꯈꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯔꯝꯗ ꯃꯈꯣꯏ ꯀꯝꯗꯧꯅ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯄ ꯉꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯟꯇ꯭ꯔꯤ ꯑꯕꯗꯨꯜꯂꯥꯁꯨ ꯌꯥꯝꯅ ꯊꯥꯖꯩ꯫ ꯁꯝꯀꯛꯄ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤ ꯍꯥꯏꯕ? ꯅꯪꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥꯅꯦ? ꯅꯪꯒꯤ ꯋꯥꯐꯝ ꯑꯁꯤꯅ ꯑꯁꯦꯡꯕꯕꯨ ꯑꯣꯏꯔꯕꯗꯤ ꯍꯥꯏꯔꯤꯕ ꯃꯥꯏꯕ ꯑꯗꯨꯕꯨ ꯍꯌꯦꯡꯃꯛ ꯑꯩꯒꯤ ꯗꯔꯕꯥꯔ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯀꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯝꯀꯛꯄ ꯅꯨꯄꯥ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯕꯨ ꯄꯨꯔꯛꯅꯕ ꯋꯥꯐꯝ ꯑꯗꯨ ꯈꯪꯍꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯝꯀꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯏꯕ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯗꯔꯕꯥꯔꯗ ꯄꯨꯔꯛꯈꯤ꯫ ꯃꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯥꯏꯕ ꯌꯣꯒꯦꯁ꯭ꯋꯔ ꯀꯧꯏ꯫ ꯃꯍꯥꯛꯀꯤ ꯁꯛꯇꯤꯅ ꯑꯍꯤꯡꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯑꯁꯤ ꯂꯩꯕꯥꯛꯇ ꯊꯥꯗꯨꯅ ꯑꯁꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯝꯅ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯅꯤꯡꯊꯧꯗ ꯃꯁꯥꯃꯛꯅ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯃꯥꯏꯕ ꯌꯣꯒꯦꯁ꯭ꯋꯔ, ꯑꯗꯣꯝꯒꯤ ꯁꯛꯇꯤ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅ ꯂꯥꯏꯔꯩꯕꯥꯛꯇ ꯀꯔꯝꯅ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯅꯤꯡꯏ꯫ ꯃꯥꯏꯕꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯑꯩꯅ ꯈꯪꯍꯟꯒꯗꯕ ꯋꯥꯐꯝ ꯑꯃ ꯂꯩ, ꯑꯗꯨꯗꯤ ꯑꯩꯅ ꯉꯝꯂꯤꯕꯁꯤ ꯂꯥꯏꯔꯩꯕꯥꯛꯇ ꯃꯤꯑꯣꯏ ꯑꯃꯕꯨ ꯊꯥꯕ ꯈꯛꯇꯅꯤ꯫ ꯊꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯍꯥꯏꯕꯁꯤ ꯊꯥꯈ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯑꯄꯥꯝꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯥꯏꯔꯩꯕꯥꯛꯇ ꯊꯥꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯐꯝ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯀꯅꯥ ꯑꯃꯠꯇꯅ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯄꯥꯝꯅꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯏꯅꯤꯡꯊꯧꯅ ꯊꯥꯕꯤꯒꯗꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯏꯅꯤꯡꯊꯧꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯨ ꯑꯣꯏꯕꯤꯒꯗꯕꯅꯤ꯫ ꯃꯥꯏꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯤꯑꯣꯏ ꯍꯥꯏꯕ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯥꯏꯕꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯥꯏꯕ ꯌꯣꯒꯦꯁ꯭ꯋꯔ, ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯀꯅꯥꯕꯨ ꯂꯥꯏꯔꯩꯕꯥꯛꯇ ꯊꯥꯁꯤꯒꯦ ꯑꯁꯤ ꯈꯟꯅꯕꯒꯤꯗꯃꯛ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯩꯅ ꯂꯧꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯕꯗꯨꯜꯂꯥ ꯀꯧꯕ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯤꯑꯣꯏꯗꯤ ꯕꯤꯔꯕꯜꯅꯤ꯫ ꯃꯁꯤꯗ ꯑꯃꯨꯛ ꯀꯔꯤ ꯍꯦꯟꯅ ꯈꯟꯕꯤꯅꯤꯡꯉꯥꯏ ꯂꯩꯔꯤ? ꯑꯕꯗꯨꯜꯂꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯍꯣꯏ ꯏꯅꯤꯡꯊꯧ, ꯑꯩ ꯍꯦꯛꯇ ꯆꯠꯆꯒꯦ꯫ ꯕꯤꯔꯕꯜꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫
ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯗ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯩ ꯃꯥꯏꯕ ꯌꯣꯒꯦꯁ꯭ꯋꯔꯗ ꯋꯥꯍꯪ ꯈꯤꯇꯪ ꯍꯪꯖꯒꯦ꯫ ꯅꯤꯡꯊꯧꯅ ꯍꯪꯉꯨ ꯕꯤꯔꯕꯜ꯫ ꯕꯤꯔꯕꯜꯅ ꯃꯥꯏꯕ ꯌꯣꯒꯦꯁ꯭ꯋꯔꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯃꯥꯏꯕ ꯌꯣꯒꯦꯁ꯭ꯋꯔ, ꯑꯩꯕꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯔꯩꯕꯥꯛꯇ ꯅꯍꯥꯛꯅ ꯊꯥꯕꯤꯒꯗꯧꯔꯤꯕꯅꯣ? ꯃꯥꯏꯕꯗꯨꯅ ꯈꯨꯃꯛꯈꯤ, ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯃꯩ ꯊꯥꯗꯨꯅ ꯃꯩꯒꯤ ꯑꯣꯏꯕ ꯄꯨꯖꯥ ꯑꯃ ꯇꯧꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯨꯖꯥ ꯑꯗꯨꯅ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯪ ꯂꯩꯔꯩꯕꯥꯛꯇ ꯑꯩꯒꯤ ꯃꯟꯇ꯭ꯔꯒꯤ ꯃꯇꯦꯡꯅ ꯌꯧꯈꯤꯒꯗꯕꯅꯤ꯫ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯍꯪꯉꯛꯏ, ꯀꯔꯝꯕ ꯃꯐꯝꯗ ꯄꯨꯖꯥ ꯑꯁꯤꯕꯨ ꯇꯧꯕꯤꯒꯗꯕꯅꯣ? ꯃꯥꯏꯕꯗꯨꯅ ꯖꯃꯨꯅꯥ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯗ ꯇꯧꯒꯗꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯕꯤꯔꯕꯜꯅ ꯍꯪꯉꯛꯏ, ꯑꯩꯅ ꯈꯣꯡꯆꯠ ꯑꯁꯤ ꯆꯠꯄꯗ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛꯇꯤ ꯆꯪꯒꯅꯤ? ꯃꯥꯏꯕꯗꯨꯅ ꯕꯤꯔꯕꯜꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯂꯜꯂꯞ ꯇꯧꯗꯨꯅ ꯁꯨꯝꯅ ꯄꯤꯔꯛꯈꯤ, ꯊꯥ 2-3ꯗꯤ ꯆꯪꯒꯅꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯅꯤꯡꯊꯧꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯆꯠꯆꯒꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯊꯥ 1-2ꯒꯤ ꯈꯣꯡꯆꯠꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯄꯗ ꯄꯨꯅꯕ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯍꯞꯇꯥ ꯑꯃꯈꯛꯀꯤ ꯃꯇꯝ ꯄꯤꯕꯤꯌꯨ꯫ ꯅꯤꯡꯊꯧꯅ ꯐꯔꯦ, ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝ ꯄꯤꯔꯕꯅꯤ꯫ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯃꯨꯅꯥ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯕꯤꯔꯕꯜꯕꯨ ꯂꯩꯔꯩꯕꯥꯛꯇ ꯊꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯃꯗ ꯐꯝꯍꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯁꯤꯡꯅ ꯋꯥꯡꯅ ꯈꯥꯖꯤꯜꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯇꯨꯡꯗ ꯃꯥꯏꯕꯗꯨꯅ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯒꯤ ꯑꯀꯣꯏꯕꯗ ꯋꯥꯡꯅ ꯄꯩꯈꯠꯇꯨꯅ ꯂꯩꯔꯤꯕ ꯁꯤꯡ ꯑꯗꯨꯕꯨ ꯃꯥꯏꯕꯗꯨꯅ ꯃꯩ ꯊꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯄꯨꯖꯥ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯇꯨꯡꯍꯟꯗꯨꯅ ꯌꯦꯡꯕ ꯌꯥꯗꯦ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯅꯈꯤ꯫ ꯕꯤꯔꯕꯜꯕꯨ ꯂꯩꯔꯩꯕꯥꯛ ꯊꯥꯈ꯭ꯔꯕ ꯃꯇꯨꯡ ꯊꯥ 1-2 ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯐꯥꯎꯕꯗ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯕꯤꯔꯕꯜ ꯑꯗꯨ ꯐꯅꯗꯤ ꯀꯨꯏꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ꯫ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯖꯣꯒꯦꯁ꯭ꯋꯔ ꯀꯧꯕ ꯃꯥꯏꯕꯗꯨꯕꯨ ꯑꯃꯨꯛ ꯀꯧꯔꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯕꯤꯔꯕꯜꯅ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯝꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯟꯅ ꯈꯪꯍꯟꯖꯈꯤꯕ ꯑꯗꯨꯅꯤ, ꯂꯩꯔꯩꯕꯥꯛꯇ ꯑꯩꯅ ꯃꯤꯕꯨꯗꯤ ꯊꯥꯕ ꯉꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯜꯂꯛꯄ ꯍꯜꯂꯛꯇꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯆꯠꯂꯤꯕ ꯃꯤ ꯑꯗꯨꯒꯤ ꯋꯥꯈꯜꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯕꯤꯔꯕꯜ ꯑꯗꯨ ꯂꯩꯔꯩꯕꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯅꯤꯡꯗ꯭ꯔꯕ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯃꯥꯏꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯨꯃꯤꯠꯅ ꯅꯣꯡꯆꯨꯞꯇꯒꯤ ꯊꯣꯔꯛꯄꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯥꯖꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯕꯤꯔꯕꯜꯅ ꯃꯥꯡꯍꯜꯂꯣꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯕꯤꯔꯕꯜ ꯅꯤꯡꯊꯧ ꯗꯔꯕꯥꯔ ꯑꯗꯨꯗ ꯃꯁꯝ ꯃꯀꯣꯏ ꯏꯁꯥꯡ ꯁꯥꯡꯂꯗꯨꯅ ꯆꯪꯉꯛꯈꯤ꯫ ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯊꯝꯕꯤꯔꯤꯕ ꯊꯥꯖꯕꯗꯨꯒꯤꯗꯃꯛ ꯏꯅꯤꯡꯊꯧꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ꯫ ꯕꯤꯔꯕꯜꯕꯨ ꯎꯕ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯕꯨ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ꯫ ꯍꯥꯏꯌꯨ, ꯅꯪꯅ ꯆꯠꯂꯨꯕ ꯈꯣꯡꯆꯠ ꯑꯗꯨ ꯀꯝꯗꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯇꯝꯃꯨ꯫ ꯑꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯝꯗꯧꯅ ꯂꯩꯍꯧꯔꯤ ꯍꯥꯏꯕꯗꯨ ꯇꯝꯃꯨ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯂꯩꯔꯩꯕꯥꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯤ꯫ ꯃꯥꯏꯕ ꯌꯣꯒꯦꯁ꯭ꯋꯔꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯑꯆꯨꯝꯕꯅꯤ꯫ ꯑꯩꯗꯤ ꯂꯩꯔꯩꯕꯥꯛ ꯌꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯐꯥꯎ ꯍꯜꯂꯛꯅꯤꯡꯕ ꯐꯥꯎꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯕꯒꯤꯗꯃꯛ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯆꯕꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯄꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯑꯃꯨꯛꯀꯁꯨ ꯊꯥꯒꯠꯂꯤ꯫ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯑꯁꯤ ꯂꯩꯕꯥꯛꯇꯒꯤ ꯍꯜꯂꯛꯄ ꯑꯗꯨꯒ ꯋꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯇꯝꯂꯨꯕꯗꯨꯗ ꯕꯤꯔꯕꯜꯕꯨ ꯊꯑꯣꯏꯅ ꯑꯁꯤ ꯂꯩꯕꯥꯛꯇ ꯊꯥꯅꯕꯒꯤ ꯂꯧꯅꯝ ꯂꯥꯡ ꯇꯧꯈꯤꯕ ꯑꯕꯗꯨꯜꯂꯥ ꯀꯧꯕ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯑꯀꯤꯕ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯄꯤꯛ ꯊꯟꯈꯤ꯫ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯁꯨꯝꯅ ꯍꯪꯉꯛꯏ, ꯕꯤꯔꯕꯜ, ꯍꯥꯏꯌꯨ, ꯂꯩꯔꯩꯕꯥꯛꯇ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯒꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯍꯧꯏ ꯅꯪꯅ ꯈꯔ ꯇꯝꯃꯨ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ, ꯂꯩꯔꯩꯕꯥꯛꯇ ꯑꯋꯥꯠꯄ ꯄꯣꯠ ꯑꯃꯠꯇ ꯐꯥꯎ ꯂꯩꯍꯧꯗꯦ, ꯑꯗꯨꯕꯨ ꯂꯩꯔꯩꯕꯥꯛꯇ ꯐꯪꯗꯕ ꯄꯣꯠ ꯑꯃ ꯍꯥꯏꯌꯨ ꯍꯥꯏꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯝꯀꯣꯏ ꯀꯛꯄ ꯃꯤ ꯑꯃ ꯐꯥꯎ ꯂꯩꯍꯧꯗꯦ꯫ ꯏꯅꯤꯡꯊꯧꯅ ꯊꯥꯕꯤꯅꯤꯡꯂꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯝꯀꯣꯏ ꯀꯛꯄ ꯍꯩꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯊꯥꯕꯤꯌꯨ꯫ ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯝꯒꯅꯤ ꯑꯩꯒꯤ ꯁꯝꯀꯣꯏ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯡꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯂꯩꯔꯩꯕꯥꯛꯇ ꯁꯝꯀꯣꯏ ꯀꯛꯅꯕ ꯃꯤ ꯑꯃ ꯐꯥꯎ ꯂꯩꯍꯧꯗꯕꯅꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯥꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯁꯝ ꯀꯛꯅꯕ ꯂꯩꯔꯤꯕ ꯁꯨꯔꯦꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯅꯕ ꯌꯥꯊꯪ ꯄꯤꯈꯤꯔꯝꯃꯤ꯫ ꯁꯝ ꯀꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯕꯤꯔꯕꯜ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯈꯤ꯫ ꯅꯤꯡꯊꯧꯅ ꯁꯝ ꯀꯛꯄ ꯅꯨꯄꯥ ꯑꯗꯨꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ,
ꯁꯨꯔꯦꯁ ꯅꯪꯅ ꯍꯥꯏꯕꯗꯒꯤ ꯃꯥꯏꯕ ꯌꯣꯒꯦꯁ꯭ꯋꯔꯒꯤ ꯃꯔꯝꯗ ꯑꯩꯅ ꯈꯪꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥꯏꯕꯁꯤꯒꯤ ꯃꯇꯦꯡꯅ ꯍꯧꯖꯤꯛꯇꯤ ꯂꯩꯔꯩꯕꯥꯛꯇ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯑꯋꯥꯠꯄꯗꯨ ꯑꯩꯅ ꯈꯪꯕ ꯉꯝꯂꯦ ꯃꯁꯤꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯊꯥꯒꯠꯂꯤ ꯑꯗꯨꯕꯨ ꯂꯩꯔꯩꯕꯥꯛꯇ ꯁꯝꯀꯣꯏ ꯀꯛꯄ ꯍꯩꯕ ꯃꯤꯑꯣꯏ ꯑꯃ ꯊꯥꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯝ ꯑꯁꯤꯅ ꯉꯁꯤꯃꯛ ꯅꯪ ꯂꯩꯔꯩꯕꯥꯛꯇ ꯆꯠꯀꯗꯕꯅꯤ ꯃꯥꯏꯕ ꯌꯣꯒꯦꯁ꯭ꯋꯔ ꯅꯍꯥꯛꯅ ꯁꯝꯀꯛꯄ ꯁꯨꯔꯦꯁꯄꯨ ꯂꯩꯔꯩꯕꯥꯛꯇ ꯊꯥꯅꯕ ꯊꯧꯔꯥꯡ ꯑꯃꯨꯛꯇꯪ ꯇꯧꯕꯤꯌꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯗꯨ ꯇꯥꯕꯗ ꯁꯨꯔꯦꯁ ꯀꯧꯕ ꯁꯝꯀꯛꯄ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯠꯇꯦ ꯏꯅꯤꯡꯊꯧ ꯅꯅꯥꯏꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ ꯃꯥꯏꯕ ꯌꯣꯒꯦꯁ꯭ꯋꯔ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯋꯥꯏ ꯁꯤꯠꯄꯒꯤ ꯊꯕꯛ ꯇꯧꯕ ꯅꯠꯕꯔꯅ ꯁꯥꯁꯤꯟꯅꯕ ꯃꯤꯑꯣꯏꯅꯤ ꯃꯍꯥꯛꯅ ꯊꯥꯒꯗꯧꯔꯤꯕꯁꯤ ꯂꯩꯔꯩꯕꯥꯛꯀꯤ ꯂꯝꯕꯤꯗ ꯅꯠꯇꯦ ꯑꯁꯤꯕꯒꯤ ꯂꯝꯕꯤꯗꯅꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯕꯗꯨꯜꯂꯥꯅ ꯕꯤꯔꯕꯜꯕꯨ ꯍꯥꯠꯅꯕꯒꯤ ꯂꯧꯅꯝ ꯂꯥꯡ ꯇꯧꯈꯤꯕꯅꯤ ꯕꯤꯔꯕꯜꯗꯤ ꯍꯩꯁꯤꯡꯕꯅꯤꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯟꯖꯕ ꯉꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯃꯔꯝ ꯑꯁꯤꯅ ꯅꯅꯥꯏ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯅ ꯄꯪꯂꯨꯕ ꯑꯃꯁꯨꯡ ꯄꯩꯁꯥ ꯈꯤꯇꯪ ꯄꯥꯝꯂꯨꯕꯗꯒꯤ ꯑꯕꯗꯨꯜꯂꯥꯅ ꯍꯥꯏꯕ ꯋꯥꯐꯝ ꯌꯥꯔꯨꯕꯗꯒꯤ ꯊꯣꯛꯈꯤꯕꯃꯛꯇꯅꯤ ꯑꯩ ꯁꯤꯅꯤꯡꯗꯦ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯀꯟꯕꯤꯌꯨ ꯁꯝꯀꯛꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ ꯀꯔꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯝꯊꯥꯛ ꯇꯧꯕ ꯑꯣꯏꯔꯝꯂꯕ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯂꯩꯅꯕ ꯌꯥꯊꯪ ꯄꯤꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯕꯗꯨꯜꯂꯥ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯛꯈꯤ ꯑꯕꯗꯨꯜꯂꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯑꯕꯗꯨꯜꯂꯥ ꯅꯪꯅ ꯑꯁꯣꯏꯕ ꯑꯃ ꯇꯧꯔꯝꯂꯕꯗꯤ ꯃꯗꯨꯕꯨ ꯑꯩꯅ ꯉꯥꯛꯄꯤꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯝꯕꯅꯤ ꯅꯝꯊꯥꯛ ꯇꯧꯕ ꯃꯤꯑꯣꯏꯗꯤ ꯑꯩꯅ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ ꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯕꯨ ꯐꯥꯔꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯍꯟꯈꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯕꯤꯔꯕꯜꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯕꯤꯔꯕꯜ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯅ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯂꯥꯏꯅ ꯊꯥꯖꯔꯨꯕꯅꯅꯤ ꯑꯗꯨꯕꯨ ꯍꯥꯏꯌꯨ ꯕꯤꯔꯕꯜ ꯀꯝꯗꯧꯅ ꯅꯪꯅ ꯃꯈꯣꯏꯒꯤ ꯂꯧꯅꯝ ꯂꯥꯡ ꯑꯁꯤꯕꯨ ꯈꯪꯈꯤꯕꯅꯣ ꯑꯗꯨꯒ ꯃꯩ ꯑꯗꯨꯗꯒꯤ ꯅꯁꯥꯅ ꯀꯝꯗꯧꯅ ꯀꯟꯖꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯇꯝꯃꯨ ꯕꯤꯔꯕꯜꯅ ꯏꯅꯤꯡꯊꯧ ꯑꯩꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯩꯕꯨ ꯂꯩꯔꯩꯕꯥꯛꯇ ꯊꯥꯕꯤꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯩ ꯊꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯩꯔꯩꯕꯥꯛ ꯅꯠꯇꯦ ꯑꯁꯤꯔꯩꯕꯥꯛꯅꯤ ꯌꯧꯒꯗꯧꯔꯤꯕꯁꯤ ꯍꯥꯏꯕꯗꯨ ꯈꯟꯖꯈꯤ ꯑꯗꯨꯗꯒꯤ ꯑꯩꯅ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯆꯠꯅꯕꯒꯤ ꯁꯦꯝ ꯁꯥꯅꯕꯒꯤꯗꯃꯛ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯇꯝ ꯂꯧꯖꯈꯤ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯩꯅ ꯃꯤꯑꯣꯏ ꯈꯔ ꯅꯦꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯇꯥꯅ ꯐꯥꯎꯗꯣꯛꯄ ꯌꯥꯕ ꯁꯨꯔꯨꯡ ꯑꯃ ꯁꯥꯍꯟꯈꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯑꯩꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯖꯈꯤꯕꯅꯤ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯪꯉꯛꯈꯤ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯕꯤꯔꯕꯜ ꯅꯪ ꯑꯍꯟꯃꯈꯩ ꯀꯔꯥꯏꯗ ꯂꯩꯔꯨꯕꯅꯣ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ ꯏꯅꯤꯡꯊꯧ ꯑꯩꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯎꯗꯣꯛꯆꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯅ ꯊꯥ 2-3 ꯂꯩꯖꯈꯤ ꯑꯗꯨꯒ ꯑꯩꯕꯨ ꯂꯩꯔꯩꯕꯥꯛꯇ ꯊꯥꯅꯕ ꯁꯤꯟꯈꯤꯕ ꯃꯤꯑꯣꯏ 3 ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯟꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯈꯪꯗꯣꯛꯆꯔꯕ ꯃꯇꯨꯡꯗ ꯁꯝꯀꯛꯄ ꯅꯨꯄꯥ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯗꯨꯅ ꯑꯁꯦꯡꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯏꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯈꯤ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯕꯤꯔꯕꯜ ꯅꯍꯥꯛ ꯑꯁꯤ ꯏꯁꯣꯔꯒꯤ ꯑꯇꯥꯡꯕ ꯈꯨꯗꯣꯜ ꯑꯃꯅꯤ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯗꯔꯕꯥꯔ ꯑꯁꯤꯒꯤ ꯃꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯐꯪꯖꯕꯁꯤ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯂꯥꯎ ꯑꯩ ꯅꯪꯕꯨ ꯑꯃꯨꯛꯇꯪ ꯀꯣꯟꯒꯦ ꯂꯥꯎ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯀꯣꯟꯁꯤꯟꯈꯤ ꯑꯗꯨꯒ ꯕꯤꯔꯕꯜꯅ ꯃꯁꯥꯒꯤ ꯂꯧꯁꯤꯡꯕꯨ ꯁꯤꯖꯤꯟꯅꯔꯗꯨꯅ ꯑꯆꯨꯝꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯄꯨꯔꯛꯇꯨꯅ ꯈꯪꯍꯟꯈꯤꯕ ꯑꯃꯁꯨꯡ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯃꯁꯥꯅ ꯃꯁꯥꯕు ꯀꯟꯖꯔꯛꯈꯤꯕꯒꯤꯗꯃꯛ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯥꯒꯠꯈꯤ ꯉꯁꯤꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ ꯉꯁꯤ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯎꯅ ꯁꯥꯈꯤ ꯑꯣꯏꯕ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯇꯨꯅ ꯃꯌꯨꯝꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯊꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯤꯜꯂꯛꯈꯤ ꯕꯤꯔꯕꯜꯒꯤ ꯌꯨꯝꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯔꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯕꯤꯔꯕꯜꯒꯤ ꯁꯦꯕꯥꯔꯣꯏ ꯑꯗꯨꯕꯨ ꯎꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯕꯤꯔꯕꯜꯕꯨ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦꯕ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯒꯤ ꯁꯦꯕꯥꯔꯣꯏ ꯑꯗꯨꯅ ꯕꯤꯔꯕꯜꯕꯨ ꯀꯧꯊꯣꯛꯂꯨꯏ ꯕꯤꯔꯕꯜꯅ ꯊꯣꯔꯛꯂꯗꯨꯅ ꯑꯍꯜ ꯑꯗꯨꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯈꯨꯔꯥ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯑꯩꯒꯤ ꯌꯨꯝꯗ ꯊꯑꯣꯏꯅ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯑꯍꯟꯗꯨꯅ ꯈꯨꯝꯃꯤ ꯕꯤꯔꯕꯜ ꯏꯕꯨꯡꯉꯣ ꯅꯪ ꯅꯠꯇꯅ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯒꯗꯕ ꯄꯩꯁꯥꯗꯨꯕꯨ ꯐꯪꯍꯟꯕ ꯉꯝꯒꯗꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ
ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛ ꯑꯁꯤꯗ ꯅꯪꯒꯤ ꯅꯇꯦꯡ ꯅꯤꯕ ꯂꯥꯛꯂꯤꯕꯁꯤ꯫ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯑꯗꯣꯝꯒꯤ ꯃꯥꯡꯈ꯭ꯔꯒꯗꯕ ꯄꯩꯁꯥ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ꯫ ꯄꯩꯁꯥ ꯑꯗꯨ ꯀꯝꯗꯧꯅ ꯃꯥꯡꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯪ ꯈꯪꯍꯟꯕꯤꯌꯨ꯫ ꯑꯍꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯁꯨꯝ ꯇꯧꯕꯅꯤ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯃꯤꯡ ꯒꯣꯄꯥꯜ ꯀꯧꯏ꯫ ꯑꯩ ꯊꯪꯅꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯕ ꯂꯧꯃꯤ ꯑꯃꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤꯗ ꯅꯅꯦꯕꯦꯝ ꯑꯗꯨ ꯂꯩꯈꯤꯗꯦ꯫ ꯍꯟꯗꯛ ꯆꯍꯤ ꯑꯣꯜꯂꯛꯄ ꯑꯁꯤꯗ ꯑꯩꯅ ꯃꯥꯅ ꯄꯥꯝꯖꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕ꯭ꯔꯤꯟꯗꯥꯕꯣꯟꯗ ꯆꯠꯇꯨꯅ ꯃꯥꯒꯤ ꯆꯍꯤ ꯐꯥꯔꯛꯄꯒꯤ ꯑꯔꯣꯏꯕ ꯀꯔꯃ ꯄꯥꯡꯊꯣꯛꯄ ꯆꯠꯂꯨꯕꯅꯤ꯫ ꯑꯩꯒꯤ ꯑꯣꯏꯕ ꯏꯃꯤꯠꯇ ꯏꯆꯥ ꯑꯃꯠꯇ ꯎꯍꯧꯗꯕ, ꯃꯔꯤ ꯃꯇꯥ ꯑꯃꯠꯇ ꯂꯩꯇꯕ ꯃꯔꯝꯅ ꯑꯩꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯥꯔꯛ ꯌꯦꯛꯂꯛꯂꯕ ꯁꯨꯕ ꯆꯠꯄ ꯉꯝꯗꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯉꯍꯥꯟꯗꯒꯤ ꯇꯥꯟꯁꯤꯟꯖꯔꯛꯄ ꯑꯩꯒꯤ ꯏꯔꯟ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯩꯅ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯆꯠꯄ ꯃꯇꯝꯗ ꯄꯨꯈ꯭ꯔꯒꯗꯤ ꯂꯝꯕꯤꯗ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄ ꯌꯥꯏ ꯈꯟꯗꯨꯅ ꯑꯩꯒꯤ ꯌꯨꯝꯒ ꯊꯪꯅꯅ ꯂꯩꯕ ꯀꯦꯁꯨꯔꯤꯂꯥꯜ ꯀꯧꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯩꯁꯥ ꯑꯗꯨꯕꯨ ꯊꯝꯍꯜꯂꯝꯃꯤ꯫ ꯀꯦꯁꯨꯔꯤꯂꯥꯜ ꯄꯩꯁꯥ ꯄꯥꯏꯕꯇ ꯅꯠꯇꯅ ꯃꯍꯥꯛ ꯑꯩꯒꯤ ꯄꯤꯛꯂꯤꯉꯩꯒꯤ ꯃꯔꯨꯞꯅꯤ꯫ ꯃꯍꯥꯛꯇꯤ ꯃꯄꯥ ꯃꯄꯨꯅ ꯊꯝꯕꯤꯔꯝꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯑꯩꯅ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯀꯔꯤꯃꯠꯇ ꯆꯤꯡꯅꯕ ꯌꯥꯎꯗꯅ ꯑꯩꯒꯤ ꯇꯥꯟꯁꯤꯟꯖꯔꯛꯈꯤꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯂꯣꯏꯅ ꯃꯉꯣꯟꯗ ꯁꯤꯟꯅꯔꯝꯈꯤꯕꯅꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯑꯗꯨ ꯊꯝꯍꯟꯕ ꯆꯠꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯩꯅ ꯕ꯭ꯔꯤꯟꯗꯥꯕꯟꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯆꯥꯅ ꯊꯛꯅꯕ ꯑꯊꯨꯝ ꯑꯍꯥꯎ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯩꯁా ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯊꯝꯍꯧꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯉꯍꯥꯟ ꯕ꯭ꯔꯤꯟꯗꯥꯕꯟꯗꯒꯤ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯕ꯭ꯔꯤꯟꯗꯥꯕꯟꯗꯒꯤ ꯄꯨꯔꯛꯈꯤꯕ ꯑꯊꯨꯝ ꯑꯍꯥꯎ ꯑꯗꯨ ꯄꯨꯔꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯂꯨꯏ꯫ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯄꯨꯈꯤꯕ ꯑꯊꯨꯝ ꯑꯍꯥꯎ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯔꯕ ꯃꯇꯨꯡꯗ, ꯃꯔꯨꯞ, ꯑꯩꯅ ꯉꯍꯥꯟ ꯊꯝꯃꯝꯕ ꯑꯩꯒꯤ ꯄꯩꯁꯥ ꯑꯗꯨ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯀꯦꯁꯨꯔꯤꯂꯥꯜꯅ ꯍꯟꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯍꯥꯏꯔꯤꯁꯦ? ꯑꯩꯅ ꯃꯈꯥ ꯇꯥꯅ, ꯃꯔꯨꯞ, ꯑꯩꯅ ꯉꯍꯥꯟ ꯑꯩꯅ ꯆꯠꯂꯝꯗꯥꯏꯗ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯝꯕ ꯄꯩꯁꯥ ꯑꯗꯨ ꯂꯧꯖꯒꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯗ ꯀꯦꯁꯨꯔꯤꯂꯥꯜꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤꯕꯅꯤ, ꯀꯔꯥꯏꯗꯒꯤ ꯄꯩꯁꯥ, ꯀꯔꯝ ꯀꯥꯟꯗ ꯄꯤꯔꯝꯂꯤꯕ? ꯅꯪꯅ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯗꯤ ꯌꯥꯝꯅ ꯊꯕꯛ ꯆꯤꯟꯕ ꯃꯤꯅꯤ꯫ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯃꯇꯝ ꯑꯍꯦꯟꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯖꯈꯤ, ꯃꯔꯨꯞ, ꯑꯗꯨꯝꯅꯗꯤ ꯇꯧꯒꯅꯨ꯫ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯝꯍꯜꯂꯝꯂꯤꯕ ꯄꯩꯁꯥ ꯑꯗꯨꯗꯤ ꯑꯩꯅ ꯁꯨꯕ ꯆꯠꯄ ꯉꯝꯃꯛꯇ꯭ꯔꯕ, ꯅꯥꯔꯛ ꯌꯦꯛꯂꯛꯂꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯥꯟꯁꯤꯟꯖꯕ ꯄꯩꯁꯥꯅꯤ꯫ ꯃꯔꯨꯞ, ꯑꯩꯒꯤ ꯄꯩꯁꯥꯗꯨ ꯑꯃꯨꯛꯇꯪ ꯄꯤꯕꯤꯔꯛꯎꯕ꯫ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯨꯝꯅ ꯈꯨꯝꯂꯛꯈꯤ, ꯀꯔꯤꯅꯣ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯦ? ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯑꯩ ꯅꯪꯒꯤ ꯄꯩꯁా ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ꯫ ꯑꯩꯅ ꯅꯪꯒꯤ ꯄꯩꯁా ꯑꯃꯠꯇ ꯂꯧꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯂꯗꯨꯅ ꯄꯩꯁꯥ ꯊꯧꯔꯤꯕꯅꯣ? ꯂꯟ ꯊꯨꯝꯒꯤ ꯑꯋꯥꯠꯄ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯂꯩꯇꯕ ꯃꯤꯅꯤ ꯑꯩ꯫ ꯅꯪꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗꯒꯤ ꯄꯩꯁా ꯊꯧꯔꯨꯔꯤꯕ? ꯍꯧꯖꯤꯛꯃꯛ ꯅꯪ ꯑꯩꯒꯤ ꯃꯥꯡꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈꯣ, ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟꯅ ꯅꯍꯥꯛ ꯂꯥꯛꯀꯅꯨ꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯗꯨꯅ ꯍꯟꯗꯨꯅ ꯊꯥꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯕꯤꯔꯕꯜꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯕꯤꯔꯕꯜꯅ ꯑꯍꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥ ꯑꯗꯨꯕꯨ ꯃꯥꯡꯂꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯨ ꯀꯣꯛꯍꯜꯂꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯈꯨꯔꯥ, ꯀꯔꯤꯃꯠꯇ ꯄꯥꯈꯠꯄꯤꯔꯨꯅꯨ꯫ ꯈꯨꯔꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯒꯗꯤ ꯈꯨꯔꯥꯒꯤ ꯄꯩꯁꯥ ꯀꯔꯤꯃꯠꯇ ꯃꯥꯡꯂꯣꯏ꯫ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ, ꯑꯩ ꯈꯨꯔꯥꯒꯤ ꯄꯩꯁꯥ ꯑꯗꯨ ꯁꯣꯏꯗꯅ ꯐꯪꯍꯟꯒꯦ꯫ ꯑꯍꯜ ꯑꯗꯨꯅ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯃꯄꯤ ꯇꯥꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ ꯕꯤꯔꯕꯜ, ꯑꯩꯅ ꯅꯪꯒꯤ ꯍꯩꯁꯤꯡꯕ, ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯃꯤꯅꯨꯡꯁꯤ ꯂꯩꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯥꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯪꯒꯤ ꯅꯅꯥꯛꯁꯤꯗ ꯑꯩꯅ ꯊꯑꯣꯏꯅ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯑꯩꯒꯤ ꯄꯥꯡꯍꯟꯅ ꯇꯥꯟꯖꯈꯤꯕ ꯏꯔꯟꯗꯣ ꯑꯃꯨꯛꯇꯪꯗꯤ ꯅꯍꯥꯛꯅ ꯐꯪꯍꯟꯕꯤꯌꯨ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯈꯨꯔꯥ ꯏꯕꯨꯡꯉꯣ, ꯀꯔꯤꯃꯠꯇ ꯍꯦꯟꯅ ꯋꯥꯕꯤꯔꯨꯅꯨ꯫ ꯑꯩꯅ ꯁꯣꯏꯗꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯔꯥ ꯏꯕꯨꯡꯉꯣ, ꯑꯩꯅ ꯈꯪꯖꯅꯤꯡꯂꯤꯕꯗꯤ ꯈꯨꯔꯥꯅ ꯄꯩꯁꯥ ꯑꯗꯨ ꯀꯦꯁꯨꯔꯤꯂꯥꯜꯗ ꯄꯤꯕ ꯃꯇꯝꯗ ꯀꯅꯥ ꯀꯅꯥ ꯎꯍꯧꯕ ꯈꯪꯍꯧꯕꯗꯤ ꯂꯩꯈꯤ? ꯑꯍꯜ ꯑꯗꯨꯅ ꯈꯨꯝꯃꯤ, ꯑꯩꯅ ꯄꯩꯁా ꯑꯗꯨ ꯄꯤꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ, ꯑꯗꯨꯒ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯩꯁꯥꯗꯨꯒꯤ ꯃꯔꯝꯗ ꯀꯥ ꯍꯦꯟꯅ ꯀꯔꯤꯝꯇ ꯍꯦꯟꯅ ꯈꯟꯕꯤꯔꯨꯅꯨ꯫ ꯍꯧꯖꯤꯛ ꯀꯦꯁꯨꯔꯤꯂꯥꯜꯗ ꯍꯌꯦꯡ ꯅꯤꯡꯊꯧ ꯗꯔꯕꯥꯔꯗ ꯂꯥꯛꯅꯕ ꯄꯥꯎ ꯊꯥꯍꯟꯈ꯭ꯔꯒꯦ꯫ ꯑꯗꯨꯒ ꯈꯨꯔꯥ ꯏꯕꯨꯡꯉꯣꯁꯨ ꯍꯌꯦꯡ ꯅꯤꯡꯊꯧ ꯗꯔꯕꯥꯔꯗ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ꯫
ꯑꯁꯨꯝꯅ ꯕꯤꯔꯕꯜꯅ ꯍꯥꯏꯔꯕꯒꯤ ꯇꯨꯡꯗ ꯑꯍꯜ ꯑꯗꯨ ꯃꯌꯨꯝꯗ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯗꯔꯕꯥꯔ ꯇꯤꯟꯕ ꯃꯇꯝꯗ ꯕꯤꯔꯕꯜꯅ ꯉꯔꯥꯡ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧ ꯑꯛꯕꯔꯗ ꯂꯤꯗꯨꯅ ꯈꯪꯍꯟꯈꯤ꯫ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯃꯈꯣꯏ ꯑꯅꯤꯃꯛ ꯗꯔꯕꯥꯔ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯀꯧꯁꯤꯟꯖꯔꯛꯄ ꯌꯥꯒꯗꯔꯥ? ꯅꯤꯡꯊꯧꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏ, ꯀꯧꯁꯤꯜꯂꯛꯎ ꯀꯧꯁꯤꯜꯂꯛꯎ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯧꯃꯤ ꯒꯣꯄꯥꯜ ꯑꯃꯁꯨꯡ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯦꯁꯣꯔꯤꯂꯥꯜ ꯆꯪꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯒꯣꯄꯥꯜ, ꯅꯪꯅ ꯍꯥꯟꯅ ꯅꯪꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯝꯃꯨ꯫ ꯑꯗꯨꯗꯒꯤ ꯒꯣꯄꯥꯜꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯕꯤꯔꯕꯜꯗ ꯇꯝꯈꯤꯕꯒꯨꯝ ꯇꯝꯃꯝꯃꯤ꯫ ꯃꯥꯒꯤ ꯋꯥꯀꯠ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯀꯦꯁꯣꯔꯤꯂꯥꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯦꯁꯣꯔꯤꯂꯥꯜ, ꯅꯪꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯑꯃꯨꯛ ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯀꯦꯁꯣꯔꯤꯂꯥꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯏꯅꯤꯡꯊꯧ, ꯃꯍꯥꯛꯅ ꯇꯝꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ꯫ ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ꯫ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯑꯋꯥ ꯑꯅꯥ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯅꯨꯡꯁꯤꯅ ꯇꯧꯕ ꯑꯗꯨ ꯎꯕꯗ ꯌꯥꯔꯅꯤ ꯃꯇꯥꯒꯨꯝ ꯍꯟꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯄꯩꯁꯥ ꯃꯠꯀꯦ ꯇꯧꯔꯤꯕꯅꯤ, ꯑꯩꯒꯤ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯦꯁꯣꯔꯤꯂꯥꯜꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯥꯟꯗꯦ ꯍꯥꯏꯗꯨꯅ ꯑꯆꯨꯝꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯄꯨꯛꯅꯤꯡꯗ ꯆꯃꯝꯅꯕ ꯐꯥꯎꯔꯝꯃꯤ꯫ ꯀꯅꯥꯅ ꯑꯆꯨꯝꯕ ꯉꯥꯡꯂꯤꯕꯅꯣ, ꯀꯅꯥꯅ ꯑꯔꯥꯟꯕ ꯉꯥꯡꯂꯤꯕꯅꯣ? ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯅꯪꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯈꯜꯂꯤ, ꯀꯔꯤ ꯍꯥꯏꯅꯤꯡꯏ? ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯒꯣꯄꯥꯜꯅ ꯀꯦꯁꯣꯔꯤꯂꯥꯜꯗ ꯄꯩꯁꯥ ꯊꯝꯍꯟꯈꯤ ꯍꯥꯏꯔꯕꯅꯤꯅ ꯃꯍꯥꯛꯅ ꯄꯩꯁꯥ ꯄꯤꯕ ꯃꯇꯝꯗ ꯈꯪꯍꯧꯕ ꯎꯍꯧꯕ ꯁꯥꯈꯤ ꯑꯃꯗꯤ ꯃꯌꯥꯝꯗ ꯎꯠꯄ ꯇꯥꯔꯦ꯫ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯒꯣꯄꯥꯜ ꯍꯥꯏꯔꯤꯕ ꯂꯧꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯈꯠꯂꯞ ꯇꯧꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯨꯡꯉꯣ ꯕꯤꯔꯕꯜ, ꯑꯩꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯤꯕ ꯃꯇꯝꯗ ꯈꯪꯍꯧꯕ ꯎꯍꯧꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯑꯍꯜ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯣꯝꯅ ꯄꯩꯁꯥ ꯑꯗꯨ ꯄꯤꯕ ꯃꯇꯝꯗ ꯈꯪꯍꯧꯕ ꯎꯍꯧꯕ ꯎ ꯑꯣꯏꯒꯦꯔꯥ, ꯋꯥ ꯑꯣꯏꯒꯦꯔꯥ, ꯄꯥꯝꯕꯤ ꯑꯣꯏꯒꯦꯔꯥ, ꯄꯣꯠ ꯑꯣꯏꯒꯦꯔꯥ, ꯄꯩꯁꯥ ꯄꯤꯈ꯭ꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯕꯤꯔꯛꯄ ꯇꯥꯔꯦ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯍꯜ ꯑꯗꯨꯇ ꯅꯠꯇꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯆꯃꯝꯅꯕ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯈꯪꯍꯧ ꯎꯍꯧꯕ ꯎ ꯋꯥ ꯄꯥꯝꯕꯤꯁꯤꯡꯅ ꯁꯥꯈꯤ ꯑꯣꯏꯕ ꯍꯥꯏꯕꯁꯤꯕꯨ ꯑꯍꯜ ꯑꯗꯨꯒꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯕꯁꯨ ꯇꯧ ꯍꯥꯏꯗꯨꯅ ꯇꯥꯛꯂꯛꯂꯤꯕ ꯌꯥꯊꯪ ꯑꯗꯨ ꯇꯧꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯅꯤꯡꯊꯧ ꯗꯔꯕꯥꯔ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯃꯇꯨꯡ ꯐꯥꯎꯕꯗ ꯑꯍꯜ ꯑꯗꯨ ꯄꯥꯛ ꯅꯤꯡꯊꯧ ꯗꯔꯕꯥꯔꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯀꯔꯤꯅꯣ ꯒꯣꯄꯥꯜꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯐꯅꯗꯤ ꯀꯨꯏꯁꯤꯜꯂꯛꯂꯤ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯁꯤꯗꯤ? ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯒ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯦꯁꯣꯔꯤꯂꯥꯜꯅ ꯁꯠ ಲಾꯎꯅ ꯁꯨꯝꯅ ꯈꯨꯝꯂꯛꯈꯤ, ꯎ ꯑꯗꯨꯅ ꯀꯝꯗꯧꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯅꯤꯡꯊꯧ? ꯃꯍꯥꯛꯅ ꯁꯠ ꯂꯥꯎꯅ ꯈꯨꯝꯗꯣꯔꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯕꯒ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯅꯪꯒꯤ ꯋꯥꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯄꯤꯈꯤꯕ ꯄꯩꯁꯥ ꯑꯗꯨ ꯎ ꯑꯃꯒꯤ ꯃꯈꯣꯡꯗꯅꯤ ꯅꯠꯇ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯎ ꯑꯗꯨꯅ ꯁꯥꯈꯤ ꯑꯣꯏꯔꯕꯅꯤꯅ ꯅꯍꯥꯛ ꯆꯦꯟꯕ ꯌꯥꯔꯔꯣꯏ꯫ ꯒꯣꯄꯥꯜ ꯂꯥꯛꯈꯤꯁꯅꯨ, ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯪꯈꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯒꯣꯄꯥꯜ ꯀꯧꯕ ꯂꯧꯃꯤ ꯅꯨꯄꯥ ꯑꯗꯨ ꯊꯃꯣꯏ ꯀꯥꯏꯅ ꯁꯥꯈꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯛꯕꯔꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯈꯪꯅꯕ ꯃꯑꯣꯡꯗ ꯒꯣꯄꯥꯜꯗ ꯑꯁꯨꯝꯅ ꯍꯪꯂꯛꯈꯤ, ꯑꯗꯣꯝꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯤꯈ꯭ꯔꯤꯕ ꯃꯐꯝ ꯑꯗꯨ ꯆꯞ ꯆꯥꯕ ꯀꯔꯝꯕ ꯃꯐꯝꯗꯅꯣ? ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯈꯨꯝꯂꯛꯏ, ꯑꯩꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯤꯈ꯭ꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯀꯦꯁꯣꯔꯤꯂꯥꯜꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯍꯧꯕ ꯊꯩꯕꯣꯡ ꯄꯥꯟꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯌꯥꯎꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯈꯤ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯦꯁꯣꯔꯤꯂꯥꯜ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯗꯨꯅꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯦꯁꯣꯔꯤꯂꯥꯜ, ꯅꯪ ꯅꯔꯟ ꯅꯊꯨꯝ ꯐꯅꯁꯨ ꯌꯥꯝꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ, ꯑꯗꯨꯒ ꯅꯪꯅꯁꯨ ꯈꯪꯂꯤꯕ ꯅꯁꯥꯃꯛꯀꯤ ꯅꯃꯥꯟꯅꯕ ꯑꯣꯏꯔꯤꯕ ꯂꯥꯏꯔꯕ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯂꯧꯃꯤ ꯑꯁꯤꯗꯒꯤ ꯅꯪꯅ ꯍꯟꯗꯨꯅ ꯄꯩꯁꯥ ꯃꯠꯅꯕ ꯍꯣꯠꯅꯔꯤꯕ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠꯇ, ꯑꯗꯨꯒ ꯄꯩꯁꯥ ꯅꯝꯍꯠꯄꯇ ꯅꯠꯇꯅ ꯃꯍꯥꯛꯄꯨꯁꯨ ꯃꯔꯥꯟ ꯁꯤꯔꯝꯕꯒꯤꯗꯃꯛ ꯅꯪꯅ ꯂꯧꯈ꯭ꯔꯤꯕ ꯄꯩꯁꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯍꯦꯟꯕ ꯄꯩꯁꯥ ꯃꯌꯦꯛ 500 ꯅꯪꯅ ꯍꯟꯗꯨꯅ ꯃꯉꯣꯟꯗ ꯄꯤꯒꯗꯕꯅꯤ꯫
ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯀꯦꯁꯣꯔꯤꯂꯥꯟꯅ ꯃꯔꯥꯟ ꯌꯥꯖꯗꯨꯅ ꯍꯣꯏ ꯅꯤꯡꯊꯧ ꯅꯅꯥꯏꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ ꯑꯩ ꯄꯩꯁꯥꯗꯨ ꯃꯉꯣꯟꯗ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯁꯤꯌꯥꯔ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯣꯄꯥꯜꯅ ꯌꯥꯝꯅ ꯍꯔꯥꯎꯔꯗꯨꯅ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯕꯤꯔꯕꯜꯕꯨ ꯊꯥꯒꯠꯂꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯑꯃꯨꯛꯁꯨ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯤꯔꯕꯜ, ꯉꯁꯤꯁꯨ ꯅꯪꯅ ꯅꯪꯒꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯗꯨꯅ ꯁꯥꯈꯤ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯕ ꯋꯥꯐꯝ ꯑꯃꯕꯨ ꯅꯝꯗꯨꯅ ꯁꯥꯈꯤ ꯄꯨꯊꯣꯛꯍꯟꯈꯤꯕꯒꯤꯗꯃꯛ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫